BJP ki double engine lengakna Manipur ngakpa ngamdabadagi President's rule thamjinduna President's rule bu political gi Khutlai Oina Sijinnarakpa si Yaningde haina Manipur Pradesh Congress Committee gi President Kaisam Meghachandra na phongdokre ngasi lambai khonang khongda leiba United Friends Library and Club ta MPCC Dr. Selna Sinduna pangthokpa nomgi oiba lemna laing gi thoram yawba lakpada wafam asi MLA na phongdokibani mahana hai Manipur da President's rule nauna muk tha taruk sangdokhan bahaibasi miyam gi apamba nate tha taruk ama sangdokpasina democracy da amuba kalina taisinba oigani Constitution na piba spirit of federalism ge wahantok leitre haiba takpani President's rule tha taruk sangdokpasina miyam gi aningba apamba du namsinduna thambani misa miyam ngakna basem kiba BJP gi double engine lengana fail oibadagi President's rule asi lakibani President na rule tauriba asigi manungda thabak thoram paikhatuna ingtappa hanjilakna bohonagadabani adubu President's rule asuna makhatana sangtharakpa taragadi BJP gi double engine lengakna PR bu political gi khulai oina Sijinnarakpani haina lawi BJP lengakna sahi aniga thahum suraklaba irang asida Manipur da ingtappa hanjilakna bagidamakta Supreme Court ki judge ki miyoi kya laklam lay masida sunatana tuan ba political party gi opinion kya ma pirebasu BJP lengana thawaina tade irang asida BJP gi center of the state leaders singna constitution gi machinery sing Sijinaraga santi hanjilana bahona ba udri all political party gi mifam phamdana leiri peace committee gi meeting tawduna leiri machina takpadi BJP legang state asigi misam miyambu khang mathakta ngawduna thamba pami haibani ngasi phawba India gi prime minister na Manipur da laktuna santi hanjina ba furup singa phamina duna wari sanaba amadi Manipur miyam gi puning phathana ba thabak tawba udri haiki Prime Minister of India ngasi bokta Manipur da laaga masigi santi amasung community miyam jing masi haminaraga solution ama porogna magi thamui gi rohai amata phongdoktri amasung even in parliament inside the parliament and outside the parliament ngasi bokta peace ki oiba apilamta magi thamui de ki tasing ti chengna Manipur gi praja bu nungsi ba amasung santi hanjalangna na bagi adigu statement namta ubo phangdri hauji phawda akoi praja wa banatana tongan ba hiram khudi makta soksil laba Manipur gi aikoi gi senmitlon amasung lamdam masigi naha sing amasung one blockade continuous blockade of the national highway masi mayam sing se ngasi aikoi free movement leiba ngamtiba ngasi bokta leiriba mayam sing se tasengna aikoi condemn tawi nungaite ngasi aikoi leiriba sarkar asidagi assam ta ude haibase masigi leiriba local leiba another extension to president rule amasung the initiative and the which have taken up by this double engine government masina mayam sing sina aikoi sumaina ha ha hamjani ne koi pen dabale